First of all, the EPAC TV News welcomes everyone. En Biren Lucing Baling Amaling, Matam da Tranito, Subo Manipur Legislative Assembly Tari Subo Mipam, February Tangtara, the Pamnana Torang Punam Loida Matunda, Union Home Minister Amit Shahana, Chief Mr. N. Biren February Tang Nipan, the New Delhi, the Koshila Matung, Matangi Nimita, BJP North East Coordinator, Sambit Patraga Halminaraga, Chief Mr. Gipam the Design Toki. Madugi matung tarakpada February ki tang traum duidagi assembly bu suspended animation da thamlaga president rule Manipur da chalaiba horkiban aduma pulengak ama tha ani gi manungda semna bu khudong chabidi lei luribadi BJP gi hojik leiriba MLA sing asigi manungda luchingba am khan mangamdan ngasi phawbu leiriba asin hojik Manipur gi lengak governor Ajoi Kumar Balana paire Governor Lengak Hek Paibagi February Tang Kunda Ching Masung Tam the Aina Yadab Kulai Pibasing, Nimitarit Niki Manung the Madili never sing the Kulai Ching Adu Tingle Kadabani Haibu or Tokuna, how the Kulai Ching Tingle Pagi Tabakan Satanari. Why don't you people Masit Tampak Ima Ibil Maira Pibising Kunako Pabi Yaro Haiduna, my case chin batuna Tongan Kolaka Sukan and Launa ribbon. Lauribu Kolawasi PR Lengak Sinati Tabagi Mami Ude. Governor na thakiba matam madu February tang kuntareta matam loirabani masigi matungda am kari karam awon ba malakani haibidu tamngamde Manipur gi miyamna PR pamde MLA masing suna leiriba BJP na anobulu chingba makhanduna lengak semu haibu kholaw lawre President rule manung chide thokhaningde bo thodok thorak pa matamda madugi tekchak punamak BJP na pugodabani BJP party na lengak am athu matamda semlaga tangdu leitab state am ohen badu miyam apamban Miam di President rule pamdi lengak amaleba pami aduna miang mihut oiribanina miang apamba na bukhot na si haibachi miang gi ihul khana thabak to biba phai nakal nam rom da amok MLA sing lengak sem na ba mi pham yaithoki ba asina maram oiraga Manipur da hoji leiba President rule asi sang thrakadra haibachi miang mi paiba oinari chaliba tha si gi tang mapanda Manipur gi Chief Minister Nongthombam Birena Chief Minister ki phamdagi khanghodana resign tawkhibadagi lengak semba ngamdaduna Manipur da President rule thamlakhiba adu kokhananaba pandamda BJP gi MLA singna anobulu singba am khananaba pachoi kendra gi MLA sapam kunjake sogi yumda mifam pangthokani thoranglam adu khutakti thorakpadagi lengak semnanaba thorang torama punam arem dakhre anobulu singba am khanaba mifam pangthokpu yaroi hain yaithorak asina maram oiraga Manipur da President rule sangthrakatra hairu ni paiba myang mi thamoi de poknaba hoi Hairi mifam ma yaithokibagi matangda khara dang ningsinglebada pachoi kendra gi MLA kunjake sogi yumda mifam pangthoktuna luchingma ama khallaba matungda Manipur Governor Ajoi Kumar Bala unaduna lengak semna na ba che pisilagani haini MLA sing phongtokpa leikibani adu hiram masiga mari lenana BJP MLA sing gi joint convener gi thau puriba lamlai kendra gi MLA khongman tabam ibomsa amadi mayang pal kendra gi MLA kongkham Robindro Anina Kudiak piduna thadurakiba stel amada ikibagi matung inadi pangthokadaba MLA sing mifam adu yaithokpagi maramna mifam masida saruk yagadaba BJP gi MLA khara mapanda leikiba amadi khara medical ground maram oiraga mifam maida saruk yaba ngamloidaba maramna mifam masi matam kakpani yaithokpani haibasin iram masigi matang ipak TV news na phangma pawamagi matung inadi BJP gi national leader singna hathu BJP Manipur legislature singna anobulu chingma khananaba amasung lengak sembaga mari leinaba mifam amata pangthoktanaba state ki party luching masing da khanghalakpa leibana maram oiraga meeting adu yaithokibani North East ki coordinator Sambit Patrana mifam adu pangthoktanaba khanghalakpadagi mifam adu pangthokpa ngamdabani haina su atopa source amana su makhatar lengak semnanaba MLA sing mifam pangthokpa yaroi haina national leader sing ating mathamlakpa sina maram oiraga lamdam masida leiriba president rule asi makhatana sangthrakadra haibasi achok wangam oibagi loinana miyamgi thamoida mipaiba hengalakli nakallam romdana amok BJP MLA singi oiba mifam pangthoknanaba kawkhibada BJP gi high command athingba pikhibasi nungyu oibo khalon karino haina Kokombi gi women's wing nasu hangba leikhaban Kokombi gi women's wing ne pawmising na phongdokhibagi matung ina Manipur gi BJP MLA sing ne mifam pangthoktuna leader ama khanduna lengak semna bu khotnaramba adu BJP high command pangthoktanaba khangal lakhib asigi nunggi oibo khalon karino Manipur da President rule thamlakhiba asi lengak sem ngamdabadagi thamlakhibu natabra
BJP hai kamana thamga yauna thamlibra haina Kokomi Women's Wing maikaidagi paumishing phongdokpa leikhraban Kokomi Women's Wing paumishing phongdokkibasing adugi makhatana ningsinglubada chingtam animuktam michang mikhai naidana khulai phagatlaba matamda tampaki mama singnasu chapchana khulai thingalakani yamdam masi ngakna pu khotnabada icha sing thawai ke katkrabani lengak semduna tangdu leitana lehelu haina ringi cherakta BJP gi legislature sing oiba mifam ama phamna na bu khotnarakpada BJP gi high command athing thamlaktuna mifam yaithokkiba si yamna leibak thibani Manipurda thamliba president rule asi lengak sem ngamdabadagi thamlakkiba natabra natragana BJP high command thamgi yauna thamlibra Manipurda leiriba insurgency group sing asi loisinana bu khotnarabra haina miyamna hangnari Insurgency group sing asidi terrorist nate pen dabadagi tholakkhibani haibasi BJP high command amadi center leng an khangadabani sahi ani pharakadawrab irang asi maitai singna lalasing makthokuna lakpani adubu chamjaraba maitai singna lantar iba kuki narco terrorist singdana hojik phawbada akan action lakhot khidabagi mami tadri lakhot khibagi mami tadri thong asidi center na aikoi bunam thanam hotnabani haidaba haiman thokloi haina Kokomi Women's Wing maikai dagi pawmi singda phongdokpa leikrabani Nam hiding di yadraga pabot olaba matamdi yaba kai khangdagi kangkotpagi paro aduga pangkhak oiraba Tranithoi suba Manipur Legislative Assembly haugiba lengak Minister MLA sing asibu phajana ngangnabagi pau tasilaktabugum torli Haujikti state asida president lengak laklabanina minister oiramba sing amadi chief minister yauna makhoi loinamak MLA gi thakta kumtharga leikrabani adubu tha ani gi matungda kari oirakani khangdingai cherakta lamdam asik miyamna athubada lengak lehelu Luching Makhalu haiba kholaw amuk lawnarakpa hawraklib asida makhoi maselgi marakta kanabu luching makhangadagi haibagi wahangsu amuk lakpugum tawri nakalam romda BJP gi MLA sing absolute majority oidabasu tha siki trahumdoidagi assembly suspended animation da thamlaga president rule chatna lakraba matungda numit kharani di anobu leader khanbagi amasung lengak semnabagi matangda makhal matagi mifam pangthoktanaba center gi luching basin khanglakpagi pausu tan naklib asigi nungi oiba Wahan thok kari leibagi no haibagi wahangsu hangningai oiri maramdi state asida lengak pairamba trani thoi suba Manipur assembly lengak ki matamda Manipur gi BJP gi MLA minister sing marakta khaibung tanaba amadi yanartaba leibadagi CM pham thaduk halaga anobulu sing amma khanbu ngamdabadagi suspended animation da thamlaga president rule thamkiba maramna BJP gi central sing basing state asigi BJP gi MLA sing ason basing mayik sengna khangnamgadaba mali khalle Ammaromda state asigi law and order ki phibam khamthengna phattaba asin maram oiraga natraga Manipur gi haukiba trani thoi suba assembly gi lengak ki sahi ani khara henbagi matam asida state asigi lengak ki ason makya leibadagi lamdam asida makhatana PR thamnanabagi puram yatpagi tangai phadaba leibadagi center gi BJP lusing basingna hathu wathu lengak semhan ningdabagi ingit pibagi mami tabagum tawdi haibada lalgadabusu mande adubu Manipur gi miyamna maru oina yelhomi singna athuba matamda anobulu chingba ama khallaga trani thoi suba assembly lengaki amukhan assembly ningbagi thawong kaya leirabusu center gi luchingba singna makhatana matam khara president rule thamningbagi mami tari haina khalle amabu oiro Manipur gi BJP gi MLA singna masa gi asonba sing masana khangjadabadagi luchingba khanba ngamdabadagi mafam amasung matamna yadabadagi PR thamlakpani haibasimadi lamdam asigi piklib angang hauna chikna mipum khudimman ikhangde khangnara wafam amani haibi yai maram maduna laipaki khanba ngamba miyamgi mihut oirabadi thawna phana chongthoktuna kathokpaga loinana iramdam kannana ba han hotnaraga isagi lenga kannabu hotnachi haibasi miyamgi wakhallon Manipur gi hujik oiriba lengak ungi phibam asi oihannaba hotnakliba MLA singna miyang lengak athubadu semnanaba thawang lokhotlu ruling MLA singi maraktagi luchingba sindoknaba michang khomnaduna mara chettaba lengak oihannaba hotnarakibagi mahi oina lengak ki luchingba BJP gi N Birenna CM gi post gi resign tawkraba matung luchingba sinanaba hotnariba MLA singna popular lengak ama sem ngamdabadagi miyang mahusagi punchid awaba saiteng mayukna halibani N Birenna CM gi post gi resign tawkhiba adu miyang interested tawkhibani haina phungdokhiba leikre Anau baluching amagi makhat lengak lungi thawai pangduna hojik miyamna mayuknari wathoksing maru oina maitei amasung kuki ani gi marakta thoknari irang asigi waroisin purakpa ngamgani haibu wakhallon daluching sindoknaba lalong chattarkhiba MLA sing marakta amuk luching munnaba amadi
ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯦꯖꯣꯔꯤꯇꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕꯒꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯨꯆꯤꯡꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯑꯃꯗꯤ ꯄꯤ.ꯑꯥꯔꯒꯤ ꯂꯩꯉꯥꯛꯂꯣꯟ ꯂꯩꯍꯟꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛ ꯏꯟꯊꯨꯅꯕ ꯁꯤꯟꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯄꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯩꯉꯥꯛ ꯏꯟꯊꯨꯅꯕ ꯍꯣꯠꯅꯕꯗ ꯌꯥꯎꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯒꯕꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯟ. ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯣꯁꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯗꯨ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯂꯩꯍꯜꯂꯨ, ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯅꯕ ꯔꯨꯂꯤꯡ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯌꯨ, ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯤꯀꯔꯅ ꯄꯨꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯕ ꯃꯊꯧ ꯃꯉꯝꯁꯤꯡ ꯂꯩꯇ꯭ꯔꯕꯁꯨ ꯁ꯭ꯄꯤꯀꯔꯒꯤ ꯑꯣꯏꯅꯗꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛ ꯁꯦꯝꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕ ꯄꯨꯝꯅꯃꯛ ꯁ꯭ꯄꯤꯀꯔꯒꯤ ꯃꯄꯥꯡꯒꯜ ꯃꯈꯥꯗ ꯂꯩ꯫ ꯁ꯭ꯄꯤꯀꯔꯅ ꯅꯧꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯏꯔꯣꯏꯅꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝ ꯏꯟꯇꯔꯦꯁꯇ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁ꯭ꯄꯤꯀꯔꯅ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯍꯣꯠꯅꯗꯕ ꯇꯥꯔꯕꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯔꯣꯝꯗ ꯃꯌꯣꯟ ꯇꯝꯗꯨꯅ ꯂꯩꯔꯕꯗꯤ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯈꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ, ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯐꯝ ꯑꯃꯗꯤ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯐꯤꯚꯝꯗ ꯑꯁꯨꯝ ꯂꯩꯍꯟꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯔꯣ, ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯒ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯂꯨꯆꯤꯡꯕ ꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞ ꯅꯥꯏꯅ ꯃꯥꯒꯤ ꯃꯤꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯋꯥꯏ ꯄꯥꯡꯂꯛꯄ ꯊꯣꯛꯂꯕꯁꯨ ꯂꯩꯉꯥꯛ ꯑꯗꯨ ꯃꯔꯥ ꯆꯦꯠꯄ ꯂꯩꯉꯥꯛ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯒꯤ ꯅꯥꯛ ꯄꯥꯛ ꯇꯥꯟꯅꯕꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯂꯨꯆꯤꯡꯕ ꯃꯨꯟꯅꯕꯗ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯅꯨ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯃꯤꯌꯥꯝꯗ ꯃꯇꯝ ꯃꯇꯝꯒꯤ ꯏ ꯄꯥꯎꯁꯤꯡ ꯁꯦꯌꯔ ꯇꯧꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯑꯦꯐ.ꯕꯤ. ꯄꯦꯖ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟꯠ, ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫